ꯊꯣꯏꯕꯤꯁꯤ ꯋꯥꯎ ꯊꯣꯏꯕꯤ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯌꯥꯝ ꯗꯜ ꯑꯣꯏꯌꯦꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯇꯨꯝꯗꯨꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯁꯦ ꯊꯣꯏꯕꯤꯁꯦ ꯅꯍꯥꯟ ꯅꯥꯏꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯨꯕꯅꯦꯕ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯗ ꯃꯥꯁꯦ ꯀꯣꯛ ꯆꯥꯛꯀꯦ ꯇꯧꯔꯦ ꯑꯗꯩ ꯉꯁꯤꯁꯦ ꯐꯤꯂꯝ ꯑꯝꯇ ꯌꯦꯡꯉꯨꯁꯦꯅꯀꯣ ꯐꯤꯂꯝ ꯑꯝꯇ ꯌꯦꯡꯃꯤꯟꯅꯧꯒꯦ ꯑꯩꯈꯣꯏ ꯑꯅꯤꯒ ꯑꯩꯒꯤ ꯖꯤꯝ ꯁꯥꯟꯅꯐꯝꯗ ꯊꯦꯡꯅꯕ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯗꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯂꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯅꯣꯡꯁꯦ ꯖꯝ 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 ꯆꯨꯊ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒꯤ ꯏꯕꯥꯅꯤꯁꯦ ꯁꯥꯇꯤꯟ ꯇꯨꯞꯄ ꯊꯣꯛꯇꯣꯔꯦ ꯍꯥꯡꯕ ꯉꯥꯏꯕꯅꯦ ꯉꯁꯥꯏ ꯉꯥꯏꯕꯅꯦ ꯉꯁꯥꯏ ꯇꯞꯊꯔꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯒꯗꯕ Hi, I'm Manish. See, Superman. ꯑꯅꯧꯕꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯁꯤ ꯄꯥꯎꯟꯁꯦ ꯆꯥꯎꯃꯟꯗꯅ ꯑꯩ ꯎꯗ꯭ꯔꯦ ꯑꯗꯩ ꯖꯤꯝꯒ ꯄꯥꯏꯔꯦ ꯁꯛꯄꯠꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯣꯗ ꯂꯥꯛꯑꯦ ꯇꯣꯡꯉꯒꯀꯣ ꯇꯥꯔꯝꯒꯗ꯭ꯔ ꯈꯪꯗꯦ ꯑꯗꯣ ꯁꯨꯄꯔꯃꯦꯟꯁꯦ ꯋꯥꯔꯤ ꯌꯦꯡꯉꯨꯔꯁꯤꯅꯀꯣ ꯑꯩ ꯁꯨꯄꯔꯃꯦꯟꯁꯦ ꯕꯣꯗꯤ ꯀꯌꯥꯝ ꯐꯖꯒꯦ ꯀꯌꯥꯝ ꯆꯥꯎꯒꯦꯗꯣ ꯑꯩꯒ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯀꯣ ꯑꯗꯨꯒ ꯃꯁꯥ ꯌꯥꯝ ꯀꯟꯕ ꯉꯥꯡꯅꯦ ꯖꯤꯝ ꯑꯩ ꯊꯣꯏꯕꯤꯁꯤꯗ ꯑꯩ ꯊꯣꯏꯕꯤ ꯎꯠꯂꯛꯀꯦ ꯑꯃꯨꯛ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯦꯞꯊ ꯂꯩꯔꯦ ꯏꯪꯕ꯭ꯔꯣ ꯑꯦꯁꯤꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯦꯇ꯭ꯔꯣꯒꯤ Satin khundura ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯤ ꯃꯦꯇ꯭ꯔꯣꯗ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯜꯂꯣꯗꯒꯤ ꯄꯤꯡꯗ ꯆꯦꯟꯖ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯍꯥꯏꯅ ꯆꯠꯐꯝ ꯄꯤ ꯃꯦꯇ꯭ꯔꯣꯁꯦ ꯑꯅꯤꯔꯛ ꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯟꯕꯒꯤ ꯉꯥꯏꯔꯤ ꯂꯦꯞꯄꯒ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯑꯦꯗ ꯑꯩꯗꯤ ꯌꯨꯖꯔꯦ ꯃꯦꯇ꯭ꯔꯣ ꯃꯅꯨꯡꯗꯕꯨ ꯑꯦꯁꯤ ꯊꯥꯕꯩ ꯋꯥꯅꯦꯕ ꯃꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯉꯥꯛꯇꯗꯤ ꯊꯥꯗꯦ ꯊꯣꯏꯕꯤ ꯌꯦꯡꯉꯨ ꯀꯩ ꯇꯦꯕꯤꯔꯛꯀꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯁꯤꯕꯣ ꯇꯥꯅꯤꯡꯗꯦ ꯃꯤꯅꯤꯁ ꯀꯃꯥꯏꯅ ꯇꯧꯒꯦ Say humagi yung pagka. ꯉꯥꯏꯔꯤꯌꯦ ꯅꯨꯃꯤꯠ 2 ꯂꯩꯔ ꯂꯥꯛꯑꯅꯤ ꯍꯣꯏ ꯂꯥꯁ ꯋꯥꯟ ꯅꯒꯔꯕꯨꯗꯤ ꯌꯧꯔꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯗ ꯁꯤꯐꯧꯅꯦ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯔꯤ ꯂꯥꯛꯑꯦ Miss. So. Father. Wala kahit umenta. Sina yoksalé. Metro đến rồi cô. Hati mo ka na be. Yung tayo sa. Ko do ba ina. Bita yang kayo sa atin to palang bay ne. Ko do ba ina lale. Ito le hol. Kai ke. Ito ai no. Ito le le. Ko sida ne mi je. Are ni dia ta le ke. Bây giờ phun nhiệt thiên này thiên như vậy khối yêu này cái đó sao có chơi xa gì nó thay về đấy gì cái xử lý đây nhiều đây ha sang cái hold on đấy yeah ấy không sao cái ꯌꯥꯝ ꯅꯥꯟꯅꯒ ꯊꯥꯏꯀꯣ ꯂꯥꯏꯠ ꯌꯥꯎꯕꯤꯅꯤꯉꯥꯏꯒꯤ ꯁ꯭ꯇꯦꯌꯔꯁꯦ ꯃꯩ ꯃꯨꯠꯊꯠꯂꯀꯥꯟꯗ ꯎꯅꯕ ꯎꯁ ꯑꯥꯏꯅꯣꯛꯁ ꯁꯤꯅ ꯁꯤꯟꯁꯦ ꯃꯅꯨꯡꯒꯤ ꯁꯤꯟꯁꯦ ꯌꯦꯡꯒꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯟꯁꯦ ꯀꯥꯏꯗ ꯌꯦꯡꯒꯦ ꯀꯣꯔꯁꯁꯤꯗ ꯂꯩꯔꯦ
왔어 그러더라. 이거 왔어 저기. 쟤. 저번에 걔도 라이트. 쟤. 나부 거의 이렇게 많이 쓰이네. 슈퍼맨. sắp tới tới đâu ngoài Brasima 우브라 하잖아. ui 농아이네. 땅가이치 나가야 돼. Ngoài chắc là mình 농아이. 나 해오잖아. em ngoài chắc là mình 여기는 còn thâu gì nào 그거죠. even heroes need half high 시마 브레이크 타리. 마바나 돌레가. 그러면 이게 되게 좋죠. 뽕 같은 거 그냥 줘요. 레이스 오네. 레이스 맞습니다. 뭐야 브로? ngoài 아. 링들이니까. cái đây là nói gì đó He's such a jerk sometimes. kilo cũng đơn là cái phải lạ sao cũng đơn đấy 농아이거든. 심하지. 거의 뭐로 토래 공디 바로 따래. 나행 매워래. 농아이 심하도. 거의 짜고짜게 짜고짜지디 하이 은혜도 어디지? 태행원이네 거. 싸워 한 동안데. 나와는 셀리. 저기요. 거기 필름기 리뷰도 하고 봐. film की review से हम तीन फंसा हुआ है film से कोई दी हेनरी के बिल के सुपरमैन के फेन है सिंह भाई दी जे साइडर की तो कोई आंसर से तुम यार है तारे पूरा कैरेक्टर से तोंगान भाई तारे मानो मु यामना फिल्म तो यामना होपफुल है लगा डायरेक्ट कोई की कॉमिक की सुपरमैन तो दुकी टाइप तो पूरा लाई है दूसरो यार वेटिंग फॉर बैटमैन 배트맨. 가이 시대항이 봐. 예. 이거 항해라. 맥도날드 짱무새 한마디 항암에. 맥도날드 항암에로. 뭐지? 거기 싸워서 한마디 항암에. 바로 따라보고다. 어떻게 봐? 시간 많이 불어. ngay 아니 강구 형들 왜 이노아이? không có con không người ai khăn đi nè 아 강이. ấy yêu rồi đó 아주 아이는 ấy là khăn đi 슈퍼히로기. là mỗi nhà đây spoiler rồi đi hai 슈퍼히로기 위가 예부터거든. 아도마 존 윅이 파다나 강해. 존 윅. 근데 배트맨 아이난 더 플래시 앵부네. 내가 근데 배트맨 주의 안 써라네. cái gì con 나? 맞아요. ngày quá đó phải đó hình được ở đâu nông gia gì mà mắng cứ xa điểm quá này 이거 trong 뭐니? đường lóc lóc 맥도날드 사면 막 다. 이상하게. 맥도날드 통오는데 지나시나 샤워에다 싸우상이 보여. 보이네. 이 노래라고 그래 시에미가. 거기 짜나지 시들래래. 시오인 로래. ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗꯕꯤꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒꯤ ꯁꯤꯅ ꯈꯤꯇꯪ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎꯒꯤꯗꯤ ꯁꯤ ꯆꯠꯍꯜꯂꯒ ꯈꯥꯡꯉꯒꯦ chaba loiraga tholek kep ngai đi mình vào ngao một cái mình kep lại rồi dùng đàn là Ôi kéo tàu này đuôi đấy kiệt cơ này quả tao được chơi đằng nào này cái lệnh y rồi kep kep tùng đấy đây là làm gì đây này u đây cái đó cái tăng cái gì cái tôi về tân gia xin nó đèn à tăng hai lần đại xin nó đèn cái nó nó qua mà này xin đấy xin cái nó xin lên à tôi cái xin nó cho cái máy bà gì mà sáu lại này xin là một nẻo xin âm một bây xin này mà ಅದು ಏನು ಖಾಲಿ ಟಾಪಿಕ್ ಐ ಮಾಗಿ ಕಂಡೋಸಿ ಟಿ ಶರ್ಟ್ ಚೆ ಮನಿಂದ ಕೋಲ್ ವೇರ್ ಬನ್ ಆ ಕಂಗ್ಲ anyway ಸೋಯ್ ಬಂದಿದ್ದ ಮಾಸ್ ಐ
ꯇꯦꯟꯁꯟ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯈꯔ ꯂꯥꯏꯠ ꯑꯣꯏꯊꯣꯛꯑꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯄꯁꯤꯁꯨꯀꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯦꯡꯗꯕ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯏꯗꯗꯤ ꯊꯕꯛꯁꯦ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯀꯟꯅ ꯇꯧꯕꯅꯤꯅꯅꯦ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯃꯇꯤꯛ ꯂꯩꯕꯅꯤꯅ ꯃꯤ ꯑꯌꯥꯝꯕꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯩꯌꯦꯕ ꯃꯣꯏꯁꯦ ꯄꯣꯊꯥꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯁꯦ ꯀꯣꯛ ꯆꯥꯛꯇꯣꯏꯕꯀꯣ ꯊꯕꯛꯁꯤꯁꯨ ꯀꯟꯅ ꯁꯨꯍꯜꯂꯦ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯒꯤ ꯖꯣꯕꯁꯤꯡꯁꯦ ꯄ꯭ꯔꯦꯁꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯈꯔ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯏ ꯁꯤꯃꯥ ꯐꯤꯂꯝꯒꯨꯝꯕ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯃꯤ ꯉꯁꯤꯒꯤ ꯁꯤꯃꯥꯗ ꯃꯤ ꯑꯗꯨꯝ ꯐꯨꯜ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯛꯄ ꯃꯇꯝ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯃꯧꯗꯕꯅꯤ ꯌꯥꯝ ꯐꯨꯜ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯆꯠꯄꯤ ꯇꯧꯗꯅꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯃꯅꯤꯁ ꯃꯥꯡ ꯐꯝ ꯂꯩꯔꯤꯁꯤꯗ ꯃꯅꯤꯁꯁꯦ ꯃꯅꯤꯁ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯒꯦ ꯁꯨꯃꯥꯏꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯅꯤꯀꯣ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯃꯣꯏ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯦꯁ ꯃꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯗꯤ ꯏꯃꯥꯟ ꯃꯥꯜꯂꯦ